A very good morning to all. Ngasidi akhoi farm da liming tawai sunu chaithokpagi nga thadaramdagi aduda sum namjarake the farm da kai tawba khotba adigi nong chubagi khalu chocho lawba khara su dum tawe bako dagi khara su dum namjarake mayam dum share tawjarake. Hey, di solo signing nasi Korean da thangkala challa. Jai doi buri bu. Ya buri si jai bu, jo la za hai jo khalo ne. Le ba chi ne phayam jai ho jo ji. Le ba ki ne ji, le ba ki ji jin yang yao yi na. Ai ki jai ba li de jai ko bu ko ne ka si du ne ma ya yi de jai cho ho. Ka bu chi su zhe ge zai xin han li bu lo. Ma ka chi to bu ga. Alu li ha de jai ho ko. Akoina sunuze akhoi akang bado direct oina sai deba hana khara nungdang ma tingthoga thamamaga sodanaga akhoi mahi da taraga akhoi makuma ma sinaraga akhoi ki sai thokadine sunuze aduga ahan bada phajana torpa ma changeba ꯑꯩꯈꯣꯏꯅ ꯁꯤꯗ ꯐꯥꯔꯝꯁꯦ ꯀꯪꯅ ꯁꯤꯠꯇꯣꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯉꯥꯁꯤꯡꯗꯣ ꯂꯣꯏꯅ ꯊꯥꯗꯣꯛꯏꯅꯦ ꯑꯗꯨꯒ ꯑꯅꯧꯕ ꯉꯥ ꯑꯃꯨꯛ ꯊꯥꯗꯣꯛꯅꯕ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯆꯥꯎꯕ ꯈꯦꯠꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯍꯌꯦꯡ ꯃꯆꯤꯟꯖꯥꯛ ꯊꯥꯂꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯥꯡꯗꯣ ꯈꯪꯅꯕꯅ ꯑꯗꯨꯝ ꯊꯥꯗꯣꯛꯄꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯥ ꯌꯣꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯅꯦꯛꯑꯒ ꯊꯝꯕ ꯈꯣꯠꯄꯗꯤ ꯇꯧꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯡꯒꯤ ꯃꯤꯁꯤꯡ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯏꯁꯤꯠꯄꯗꯕꯨ ꯑꯣꯏꯔꯦ ꯃꯌꯥꯝꯗꯨ ꯃꯇꯦꯡ ꯄꯥꯡꯅꯩ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯩꯈꯣꯏ ꯗꯗꯥ ꯑꯗꯒꯤ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯅꯩ ꯃꯔꯨꯑꯣꯏꯅ ꯐꯥꯔꯝꯗ ꯇꯧꯕ ꯀꯥꯟꯗ ꯇꯥꯃꯣ ꯑꯗꯨꯒ ꯀꯀꯥ ꯃꯣꯏꯁꯨ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤ farming method ki mong se di akhoi baba phaji hoi moidi adum ngawai sajik ta yoga leraknina anambana khangdeba aisu khangbana te akhoi gi khangba haidi hana tawruba mi singda hanglaga haidi adumaina tawba ngaktani haidi kamai tawraga machinjak ke thakani kamai tawra phagani khotkani na tawba ngaktani akoina hana sunu chai bagi maram se haidi sunu budi dum chai ado tasengna magi effective oiba pot tu di akoi hana khangde aisu khangde koi bari khang chai ro kana dum chai bisu yawe ꯊꯕꯛꯁꯤ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯒꯀꯣ ꯍꯥꯏꯗꯤ ꯀꯨꯝꯃ ꯀꯥꯟꯗꯗꯤ ꯍꯥꯏꯗꯤ ꯋꯥꯕꯗꯣ ꯍꯥꯏꯗꯤ ꯍꯥꯟꯅ ꯑꯗꯨꯝ ꯐꯣꯟꯒ ꯃꯦꯠꯂ ꯂꯩꯔꯤꯉꯩꯗꯗꯤ ꯅꯨꯡꯗꯥꯡ ꯇꯨꯝ ꯌꯥꯗꯕ ꯈꯣꯠꯇꯕ ꯀꯥꯏꯅ ꯑꯗꯨꯝ ꯇꯧꯔꯝꯃꯦꯕ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯐꯥꯝꯗꯒ ꯆꯠꯇꯅ ꯈꯣꯠꯇꯅ ꯊꯕꯛꯁꯦ ꯍꯛꯊꯦꯡꯅꯅ ꯌꯥꯎꯔ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯒꯗꯤ ꯐꯣꯟ ꯄꯥꯏ ꯅꯪꯗꯕꯗꯣ ꯃꯥꯏꯗꯒ ꯇꯥꯕꯗꯣ ꯑꯗꯨ ꯇꯧꯋꯦ ꯑꯗꯨꯝ ꯐꯥꯝꯁꯦ ꯁꯤꯠꯇꯣꯛꯄ ꯀꯥꯟꯗ ꯏꯟꯖꯤꯟꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯗꯣꯔꯦꯅ ꯏꯌꯥꯝꯕ ꯑꯃ ꯂꯩ ꯃꯥꯒꯤ ꯏꯟꯖꯤꯟꯅ ꯇꯧꯔꯒ ꯁꯤꯠꯄꯅꯦ ꯑꯗꯣ ꯃꯥꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯇꯦꯡ ꯐꯌꯥꯝ ꯄꯥꯡꯕꯤ ꯃꯔꯛ ꯃꯔꯛꯇ ꯑꯩꯒꯤ ꯑꯍꯥꯟꯕ ꯄ꯭ꯔꯣꯖꯦꯛꯇꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯑꯩꯅ ꯁꯤꯗ ꯁꯤꯠꯇ꯭ꯔꯤꯉꯩꯒꯤ ꯉꯥ ꯂꯩꯔꯝꯕꯗꯣ ꯑꯗꯨ ꯊꯥꯗꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯥꯝꯁꯦ ꯇꯣꯡꯗꯣꯏꯔꯥ ꯃꯥꯡꯗꯣꯏꯔꯥ ꯂꯩꯔꯝꯃꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯀꯩꯅꯣ ꯇꯧꯔꯝꯃꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯌꯥꯝ ꯈꯟꯕꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁꯨꯝ ꯇꯧꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯂꯥꯛꯄꯗꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯄ꯭ꯔꯣꯖꯦꯛꯁꯤꯗ ꯇꯧꯒꯦꯅ ꯁꯨꯝ ꯈꯜꯂꯤ ꯑꯩꯒꯤ ꯁꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯍꯥꯏꯇꯥꯔꯒꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯋꯥꯕꯖꯥꯠꯅꯤ ꯑꯗꯨꯝ ꯈꯔ ꯏꯐꯣꯔꯠ ꯈꯔ ꯐꯤꯖꯤꯀꯦꯜꯂꯤ ꯃꯦꯟꯇꯦꯜꯂꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯑꯃ ꯆꯪꯉꯦꯕ ꯁꯤꯗ ꯉꯥ ꯐꯥꯗꯣꯛꯄꯤꯔꯤꯁꯤꯅ ꯑꯩꯈꯣꯏ ꯇꯥꯃꯣ ꯏꯇꯩꯃꯒꯅꯦ ꯃꯣꯏ ꯑꯅꯤꯅꯁꯨ ꯑꯗꯨꯝ ꯍꯦꯜꯞ ꯇꯧꯕꯤ ꯑꯗꯒꯤ ꯉꯥꯁꯦ ꯈꯣꯟꯊꯣꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯐꯦꯃꯤꯂꯤꯒꯤ ꯀꯀꯥ ꯆꯆꯥ ꯗꯗꯥ ꯑꯗꯒꯤ ꯃꯌꯥꯝ ꯑꯗꯨꯝ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯍꯥꯟꯕ ꯊꯥꯗꯈꯤꯕꯗꯣ ꯑꯗꯨꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯄꯦꯟꯗꯦꯃꯤꯛꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯄꯩꯁꯥ ꯇꯣꯡꯕ ꯈꯣꯠꯄꯗꯒꯤ ꯑꯣꯏꯗ꯭ꯔꯦ
fish farming gi akhoi training gum khotpa chatke khotke ganadi khandi khalle do pandemic sina akhoi dum opportunity myam do government dagi lobagi kudong chaba dudi dum phangde pha tawge na ga di dum khalle bai do lay Ông thấy em thua đâu ta nè ning thi jai da lam dam se lâu rồi còn cái nên là phone đó thôi tao luôn nan di king sam ning thi khe da ye puding puding Rider